ꯉꯁꯤꯁꯦ ꯎ ꯃꯣꯔꯣꯛ ꯄꯤꯀꯜ ꯑꯣꯏꯅ ꯁꯦꯝꯃꯒꯦ ꯃꯃꯥꯡꯗꯁꯨ ꯁꯦꯝꯃꯛꯑꯣꯅ ꯍꯥꯏꯈꯤꯕ ꯌꯥꯎꯕꯅꯦ ꯎ ꯃꯣꯔꯣꯛꯁꯦ ꯁꯣꯏꯗꯣꯛꯄꯅꯤ ꯁꯤꯒꯤꯁꯤꯡꯁꯦ ꯃꯈꯜ ꯑꯍꯨꯝꯅꯦ ꯎ ꯃꯣꯔꯣꯛ ꯄꯤꯀꯜ ꯁꯦꯝꯒꯗꯣꯏꯁꯦ ꯃꯈꯜ ꯑꯍꯨꯝꯅꯦ ꯎ ꯃꯣꯔꯣꯛꯁꯦ ꯑꯩꯅ ꯂꯧꯔꯤꯁꯦ ꯎ ꯃꯣꯔꯣꯛ 12 12 ꯁꯨꯏꯌꯦ ꯁꯤꯒꯤꯁꯤꯗ ꯌꯥꯎꯔꯤꯁꯦ ꯎ ꯃꯣꯔꯣꯛ 12 ꯁꯨꯕꯅꯦ ꯑꯗꯨꯒ ꯁꯤꯡ ꯃꯅꯥꯎ ꯑꯃ ꯂꯩꯔꯦ ꯆꯅꯝ ꯃꯔꯨꯁꯦ 9 ꯂꯩꯔꯦ ꯑꯗꯨꯒ ꯇꯤꯜꯍꯧ ꯃꯆꯥ 2 ꯈꯛꯇ ꯂꯩꯔꯦ ꯆꯅꯝꯁꯤꯁꯨ ꯁꯣꯏꯔꯅꯤ ꯈꯔ ꯄꯤꯛꯇꯛ ꯑꯗꯒꯤ ꯁꯤꯡꯁꯤꯁꯨ ꯁꯣꯏꯔꯅꯤ ꯑꯅꯤꯁꯦ ꯒ꯭ꯔꯥꯏꯟꯗꯔ ꯖꯥꯔꯁꯤꯗ ꯍꯥꯞꯄꯁꯦ ꯑꯗꯨꯒ ꯇꯛꯊꯣꯛꯈ꯭ꯔꯁꯦ ꯄꯦꯁ ꯁꯦꯝꯃꯁꯦ ꯇꯛꯊꯣꯛꯈ꯭ꯔꯁꯦ ꯁꯤꯁꯤꯃ ꯑꯗꯨꯒ ꯇꯤꯜꯍꯧꯁꯤꯡꯁꯦ ꯑꯃꯨꯛ ꯀꯨꯞꯅ ꯑꯃꯨꯛ ꯁꯣꯏꯔꯁꯦ ꯇꯤꯜꯍꯧꯁꯤꯡꯁꯦ ꯑꯗꯨꯒ ꯇꯤꯜꯍꯧꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯁꯟꯗꯣꯛꯑꯒ ꯅꯞꯁꯟꯅꯗꯅꯕ ꯁꯟꯗꯣꯛꯑꯒ ꯂꯣꯏꯅꯃꯛ ꯁꯤꯒꯥꯏꯔꯒ ꯊꯝꯃꯁꯦ ꯎ ꯃꯣꯔꯣꯛꯁꯤꯡꯁꯤꯁꯨ ꯂꯣꯏꯅꯃꯛ ꯁꯣꯏꯗꯣꯛꯑꯁꯦ ꯄꯤꯁ 2-3 ꯊꯣꯛꯑꯒ 3-4 ꯊꯣꯛꯄ ꯌꯥꯎꯋꯤ ꯎ ꯃꯣꯔꯣꯛꯁꯤꯡꯁꯤꯁꯨ ꯁꯨꯃꯥꯏꯅ ꯂꯣꯏꯅꯃꯛ ꯀꯛꯊꯠꯂꯒ ꯇꯧꯔ ꯁꯦꯝꯃꯁꯦ ꯎ ꯃꯣꯔꯣꯛꯇꯤ ꯁꯥꯕꯅꯤꯅ ꯑꯩꯈꯣꯏ ꯃꯄꯨꯝ ꯂꯧꯊꯣꯛꯑ ꯆꯥꯕ ꯀꯩꯁꯨ ꯉꯝꯃꯣꯏꯗꯅ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯂꯣꯏꯅꯃꯛ ꯀꯛꯊꯠꯂꯒ ꯁꯦꯝꯃꯦ ꯃꯄꯨꯝ ꯄꯥꯝꯃꯒꯗꯤ ꯃꯄꯨꯝ ꯑꯗꯨꯝ ꯁꯦꯝꯃꯁꯨ ꯌꯥꯏ ꯃꯇꯣꯟꯗ ꯈꯤꯇꯪꯃꯛ ꯃꯆꯦꯠ ꯑꯃ ꯀꯛꯑꯒ ꯍꯧꯖꯤꯛ ꯖꯤꯟꯖꯔ ꯒꯥꯔꯂꯤꯛ ꯇꯛꯈꯤꯕꯗꯣ ꯆꯅꯝꯒ ꯁꯤꯡꯒ ꯇꯛꯈꯤꯕꯗꯣ ꯑꯗꯨꯏꯗꯨꯅꯤ ꯁꯤ ꯍꯥꯞꯊꯔꯛꯏꯁꯦ ꯑꯗꯨꯒ ꯁꯤꯗ ꯑꯍꯥꯟꯕ ꯁꯦꯝꯕ ꯍꯧꯔꯁꯦ ꯁꯤꯗꯩꯗ ꯎ ꯃꯣꯔꯣꯛ ꯈꯔ ꯑꯃ ꯍꯥꯞꯍꯧꯔꯁꯦ ꯑꯩ ꯎ ꯃꯣꯔꯣꯛꯁꯦ ꯌꯥꯝꯗꯕꯅꯤꯅ ꯈꯤꯇꯪ ꯑꯣꯏꯅ ꯁꯦꯝꯃꯒꯦ ꯃꯈꯜ 3 ꯁꯦꯝꯒꯗꯣꯏꯅꯤ ꯎ ꯃꯣꯔꯣꯛꯁꯦ ꯀꯟꯇꯦꯅꯔꯁꯤꯗ ꯈꯔ ꯍꯥꯞꯄꯦ ꯂꯩꯔꯒꯗꯤ ꯂꯤꯛꯂꯤꯒꯤ ꯀꯟꯇꯦꯅꯔꯅꯗꯤ ꯍꯦꯟꯅ ꯐꯩ ꯑꯗꯣ ꯑꯩ ꯂꯩꯇꯕꯅꯤꯅ ꯄ꯭ꯂꯥꯁꯇꯤꯛꯀꯤꯁꯤꯗ ꯑꯣꯏꯅ ꯇꯧꯔꯦ ꯎ ꯃꯣꯔꯣꯛ ꯈꯔ ꯂꯧꯊꯣꯛꯑꯦ ꯊꯨꯝꯁꯦ ꯆꯥꯃꯁ ꯑꯃ ꯍꯥꯞꯄꯦ ꯑꯗꯨꯒ ꯍꯪꯒꯥꯝ ꯊꯥꯎꯁꯦ ꯁꯤꯁꯦ ꯈꯔ ꯌꯥꯝꯅ ꯍꯩꯔꯁꯦ ꯍꯪꯒꯥꯝ ꯊꯥꯎꯁꯦ ꯈꯔ ꯌꯥꯝ ꯍꯩꯗꯣꯏꯅꯦ ꯑꯗꯨꯒ ꯁꯤꯒꯤꯁꯦ ꯃꯤꯛꯁ ꯇꯧꯔꯒ ꯊꯝꯈ꯭ꯔꯗꯣꯏꯅꯦ ꯁꯤꯒꯤꯁꯤꯅ ꯌꯥꯝ ꯀꯨꯏꯅ ꯁꯥꯡꯅ ꯊꯝꯕ ꯌꯥꯏꯑꯕ ꯆꯍꯤ 1-2 ꯑꯗꯨꯝ ꯊꯝꯕ ꯌꯥꯏꯑꯕ ꯁꯤꯒꯤꯁꯤꯗꯤ ꯁꯨꯃꯥꯏꯅ ꯁꯦꯝꯕꯁꯤꯗꯤ ꯁꯤꯒꯤꯁꯦ ꯂꯣꯏꯔꯦ ꯁꯤꯗꯩꯗ ꯑꯍꯥꯟꯕꯒꯤ ꯎ ꯃꯣꯔꯣꯛꯁꯦ ꯆꯝꯅ ꯁꯦꯝꯕꯁꯦ ꯁꯤꯃ ꯀꯨꯏꯅ ꯊꯝꯕ ꯌꯥꯔꯦ ꯁꯤꯃ ꯂꯩꯈ꯭ꯔꯦ ꯃꯈꯜ ꯑꯃ ꯑꯗꯩ ꯃꯊꯪꯗꯅ ꯑꯃꯨꯛ ꯑꯩꯈꯣꯏꯁꯦ ꯊꯥꯎꯁꯦ ꯈꯔ ꯌꯥꯝꯅ ꯍꯩꯔꯁꯦ ꯑꯗꯨꯒ ꯊꯥꯎꯁꯦ ꯁꯥꯔꯀꯥꯟꯗ ꯖꯤꯔꯥꯗꯣ ꯆꯥꯃꯁ ꯑꯃ ꯍꯥꯞꯄꯁꯤ ꯑꯗꯒꯤ ꯇꯤꯜꯍꯧꯁꯤꯁꯨ ꯍꯥꯞꯄꯁꯦ ꯑꯗꯨꯒ ꯖꯤꯔꯥꯒ ꯇꯤꯜꯍꯧꯒꯁꯦ ꯍꯥꯟꯅ ꯉꯧꯈꯤꯁꯦ ꯖꯤꯔꯥꯒ ꯇꯤꯜꯍꯧꯒꯁꯦ ꯉꯥꯏꯍꯥꯛ ꯉꯧꯔꯀꯥꯟꯗ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯆꯅꯝꯒ ꯁꯤꯡꯒ ꯁꯨꯈꯤꯕꯗꯣ ꯑꯗꯨꯏꯗꯣ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯒ ꯑꯃꯨꯛ ꯉꯧꯔꯁꯦ ꯑꯃꯨꯛ ꯆꯅꯝꯒ ꯁꯤꯡꯒ ꯁꯨꯈꯤꯕꯗꯣ ꯑꯗꯨ ꯑꯃꯨꯛ ꯍꯥꯞꯄꯒ ꯑꯃꯨꯛ ꯉꯧꯔꯁꯦ ꯁꯤꯒꯤꯁꯦ ꯈꯔ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯥꯎꯟ ꯀꯂꯔ ꯆꯪꯕ ꯐꯥꯎꯕ ꯉꯧꯔꯁꯦ ꯇꯤꯜꯍꯧꯁꯤꯡꯁꯦ ꯀꯪꯁꯤꯜꯂꯛꯄ ꯀꯦꯝ ꯂꯥꯎꯔꯛꯄ ꯌꯥꯕꯒꯤ ꯇꯥꯏꯃꯤꯡꯗꯣ ꯑꯗꯥꯏ ꯐꯥꯎꯕ ꯉꯧꯔꯁꯦ ꯍꯧꯖꯤꯛ ꯃꯆꯨꯁꯦ ꯂꯩꯁꯜꯂꯛꯑꯦ ꯌꯥꯔꯛꯑꯅꯤ ꯌꯥꯔꯛꯑꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤ ꯌꯧꯔꯒꯗꯤ ꯒ꯭ꯌꯥꯁꯁꯦ ꯃꯨꯠꯊꯠꯂꯁꯦ ꯑꯗꯨꯒ ꯄꯨꯊꯣꯔꯛꯑꯁꯦ ꯁꯤꯒꯤꯁꯦ ꯉꯁꯥꯏ ꯎ ꯃꯣꯔꯣꯛ ꯁꯣꯏꯔꯒ ꯂꯩꯈꯤꯕꯗꯣ ꯑꯗꯨꯒꯤꯁꯤꯡꯗꯣ ꯑꯃꯨꯛ ꯁꯤꯗꯩꯗ ꯍꯥꯞꯆꯤꯜꯂꯁꯦ ꯑꯃꯨꯛ ꯉꯁꯥꯏ ꯎ ꯃꯣꯔꯣꯛ ꯑꯁꯣꯏꯕꯁꯤꯡꯗꯨꯅꯤ ꯁꯤꯒꯤꯁꯤꯡꯁꯦ ꯍꯧꯖꯤꯛꯀꯤ ꯊꯥꯎꯗ ꯇꯤꯜꯍꯧ ꯆꯅꯝ ꯉꯧꯕꯗꯣ ꯑꯗꯨꯗꯩꯗ ꯍꯥꯞꯆꯤꯜꯂꯁꯤ ꯊꯨꯝꯁꯦ ꯆꯥꯃꯁ 1.5 ꯍꯥꯞꯄꯁꯦ ꯆꯥꯃꯁ 1.5 ꯍꯥꯞꯄꯦ ꯑꯗꯨꯒ ꯇꯧꯔꯒ ꯑꯃꯨꯛ ꯐꯖꯅ ꯑꯃꯨꯛ ꯂꯣꯏ ꯑꯣꯠꯂꯁꯦ ꯐꯖꯅ ꯑꯣꯠꯂꯒ ꯃꯤꯛꯁ ꯐꯖꯅ ꯇꯧꯔꯁꯦ ꯉꯁꯥꯏ ꯊꯥꯎ ꯆꯅꯝ ꯃꯌꯥꯝꯁꯤꯡꯗꯣ ꯑꯃꯨꯛ ꯂꯣꯏ ꯃꯅꯨꯡ ꯆꯪꯍꯜꯂꯒ ꯆꯦꯡꯉꯥꯃꯨ ꯂꯩꯔꯧ ꯈꯔ ꯂꯩꯔꯦ ꯁꯤꯒꯤꯁꯤꯅ 3 ꯁꯨꯕ ꯁꯦꯝꯕꯒꯤꯅꯤ ꯁꯤꯁꯦ ꯇꯛꯈꯥꯏꯔꯒ ꯊꯝꯈ꯭ꯔꯁꯦ ꯁꯤꯒꯤꯁꯦ ꯉꯥꯃꯨ ꯂꯩꯔꯧꯁꯦ ꯇꯛꯎꯔꯁꯦ ꯒ꯭ꯔꯥꯏꯟꯗꯔꯗ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯉꯁꯥꯏ ꯑꯇꯣꯠꯄꯗꯣ ꯍꯥꯅꯤꯅ ꯈꯨꯝꯖꯤꯟꯕꯅꯦ ꯁꯤꯒꯤꯁꯤꯡꯁꯦ ꯊꯥꯎꯗꯣ ꯁꯥꯔꯤꯕꯅꯤꯅ ꯇꯣꯠꯄ ꯃꯇꯝꯗ ꯁꯤꯒꯤ ꯑꯇꯣꯠꯄꯁꯦ ꯑꯃꯨꯛ ꯈꯔ ꯑꯃꯃꯨꯛ ꯂꯧꯊꯣꯛꯑꯒ ꯀꯧꯇꯥ ꯑꯃꯗ ꯑꯃꯨꯛ ꯍꯥꯞꯄꯒ ꯊꯝꯈ꯭ꯔꯁꯦ ꯁꯤꯒꯤꯁꯤꯅ ꯉꯁꯥꯏ ꯃꯔꯣꯏ ꯃꯄꯥꯡ ꯇꯧꯔꯒ ꯉꯧꯈꯤꯕꯗꯨꯅꯤ ꯇꯤꯜꯍꯧꯅꯦ ꯆꯅꯝꯅꯦ ꯁꯤꯡꯅꯦ ꯖꯤꯔꯥꯅꯦ ꯇꯧꯔꯒ ꯉꯧꯈꯤꯕꯗꯣ ꯁꯤꯒꯤꯁꯦ ꯈꯔ ꯑꯃ ꯈꯥꯏꯗꯣꯛꯑꯒ ꯊꯝꯃꯁꯦ ꯁꯨꯃꯥꯏꯅ ꯇꯤꯜꯍꯧ ꯆꯅꯝ ꯍꯥꯞꯄꯁꯤꯗꯤ ꯀꯨꯏꯅ ꯊꯝꯕ ꯌꯥꯗꯦꯕ ꯁꯤꯒꯤꯁꯦ ꯊꯥ 2-3 ꯃꯨꯛꯀꯗꯤ ꯌꯥꯅꯤ ꯐ꯭ꯔꯤꯖꯇ ꯊꯝꯃꯒ ꯐꯖꯅ ꯃꯈꯨꯝ ꯆꯦꯠꯅ ꯈꯨꯝꯖꯤꯜꯂꯒ ꯐ꯭ꯔꯤꯖꯇ ꯊꯝꯃꯒ ꯈꯔ ꯂꯧꯊꯣꯛꯑꯒ ꯁꯤꯖꯤꯟꯅꯕ ꯌꯥꯅꯤꯕ ꯁꯤꯒꯤꯁꯤꯃ ꯂꯩꯔꯦ ꯁꯤꯃ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯍꯧꯖꯤꯛ ꯑꯩꯅ ꯉꯥꯃꯨ ꯂꯩꯔꯧ ꯇꯛꯊꯣꯛꯈꯤꯕꯗꯣ ꯉꯥꯃꯨ ꯂꯩꯔꯧ ꯑꯀꯪꯕ ꯇꯛꯊꯣꯛꯈꯤꯕꯗꯣ ꯑꯗꯨꯏꯗꯨꯒ ꯑꯃꯨꯛ ꯁꯤꯒꯤꯁꯦ ꯑꯃꯨꯛ ꯃꯤꯛꯁ ꯑꯃꯨꯛ ꯇꯧꯔꯁꯦ ꯂꯣꯏꯅꯕ ꯉꯥꯃꯨ ꯂꯩꯔꯧ ꯅꯠꯇ꯭ꯔꯁꯨ ꯑꯇꯣꯞꯄ ꯉꯥ ꯑꯣꯏꯔꯁꯨ ꯌꯥꯏ ꯑꯀꯪꯕ ꯉꯥꯗ ꯍꯥꯎꯒꯗꯕ ꯉꯥꯗꯨꯒꯤ ꯃꯍꯥꯎꯗꯨꯁꯨ ꯌꯥꯎꯒꯗꯣꯏꯅꯤ ꯁꯤꯅ ꯍꯥꯎꯕꯗꯤ ꯍꯦꯜꯂꯦ ꯑꯗꯣ ꯀꯨꯏꯅ ꯊꯝꯕꯗꯤ ꯌꯥꯔꯣꯏꯗꯕ ꯁꯤꯒꯤꯁꯦ ꯑꯗꯨꯒ ꯐ꯭ꯔꯤꯖꯇ ꯊꯝꯃꯒ ꯑꯩꯈꯣꯏ ꯊꯥ 2-3ꯗꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯗꯤ ꯑꯗꯨꯝ ꯌꯥꯅꯤꯕ ꯃꯈꯨꯝ ꯐꯖꯅ ꯈꯨꯝꯖꯤꯜꯂꯒ ꯁꯤꯁꯨ ꯐꯖꯅ ꯇꯣꯠꯈꯥꯏꯔꯁꯦ ꯉꯁꯥꯏ ꯉꯥꯃꯨ ꯂꯩꯔꯧ
ꯒ꯭ꯔꯥꯏꯟꯗꯔꯗ ꯇꯛꯈꯥꯏꯈꯤꯕꯗꯨꯅꯤ ꯁꯤꯒꯤꯁꯦ ꯐꯖꯅ ꯃꯤꯛꯁ ꯐꯖꯅ ꯇꯧꯔꯁꯦ ꯑꯗꯨꯒ ꯁꯤꯁꯨ ꯀꯧꯇꯥ ꯑꯃꯗ ꯑꯃꯨꯛ ꯍꯥꯟꯖꯜꯂꯒ ꯊꯝꯃꯁꯦ ꯁꯨꯃꯥꯏꯅ ꯃꯈꯜ ꯑꯍꯨꯝꯁꯦ ꯁꯦꯝꯕ ꯌꯥꯔꯦ ꯑꯇꯣꯞꯄ ꯎ ꯃꯣꯔꯣꯛꯁꯤꯒ ꯑꯇꯣꯞꯄ ꯁꯥꯒ ꯆꯤꯛꯀꯟꯒꯁꯨ ꯌꯥꯏ ꯑꯗꯒꯤ ꯑꯇꯣꯞꯄ ꯁꯥꯒꯁꯨ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯁꯦꯝꯕ ꯌꯥꯏ ꯁꯤꯒꯤꯁꯤꯡꯁꯦ ꯑꯇꯣꯞꯄ ꯁꯥꯒ ꯁꯦꯝꯕꯒꯤꯗꯨꯅ ꯀꯣꯟꯅ ꯑꯃꯨꯛ ꯎꯠꯂꯛꯑꯒꯦ ꯁꯤꯅ ꯉꯥꯃꯨ ꯂꯩꯔꯧꯒ ꯇꯧꯔꯒ ꯁꯦꯝꯕꯅꯤ ꯁꯨꯃꯥꯏꯅ ꯃꯈꯜ ꯑꯍꯨꯝꯁꯦ ꯁꯦꯝꯕ ꯌꯥꯔꯦ ꯈ꯭ꯋꯥꯏ ꯑꯍꯥꯟꯕ ꯁꯦꯝꯈꯤꯕ ꯊꯥꯎꯒ ꯊꯨꯝꯒꯗꯪ ꯇꯧꯕꯗꯣ ꯑꯗꯨꯒꯤꯗꯨꯅ ꯆꯍꯤ 2-3 ꯐꯥꯎꯕ ꯑꯗꯨꯝ ꯊꯝꯃꯒ ꯁꯤꯖꯤꯟꯅꯕ ꯌꯥꯏꯑꯕ ꯑꯗꯨꯏꯗꯤ ꯑꯗꯨꯅ ꯍꯦꯟꯅ ꯌꯥꯝ ꯀꯨꯏꯅ ꯁꯥꯡꯅ ꯊꯝꯕ ꯌꯥꯔꯦ ꯑꯗꯨꯒ ꯃꯔꯣꯏꯒ ꯊꯥꯎꯒ ꯇꯧꯕꯁꯤꯅ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯃꯔꯣꯏ ꯃꯄꯥꯡ ꯍꯥꯞꯄ ꯄꯣꯠꯁꯤꯗꯤ ꯀꯨꯏꯅ ꯊꯝꯕ ꯌꯥꯗꯦꯕ ꯑꯗꯨꯅ ꯊꯥ 2-3ꯗꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯑꯗꯨꯁꯨ ꯐ꯭ꯔꯤꯖꯇ ꯐꯖꯅ ꯊꯝꯒꯗꯕ ꯂꯣꯏꯔꯦ ꯁꯨꯃꯥꯏꯅ ꯑꯩ ꯌꯥꯝꯗꯕꯅꯤꯅ ꯑꯗꯨꯝ ꯌꯥꯝꯗꯅ ꯁꯨꯃꯥꯏꯅꯈꯔ ꯈꯔ ꯁꯦꯝꯃꯦ ꯃꯈꯜ ꯑꯍꯨꯝꯁꯦ ꯁꯦꯝꯃꯦ ꯑꯗꯨꯒ ꯏꯪꯊꯔ ꯃꯇꯨꯡꯗꯅꯤ ꯑꯩꯈꯣꯏꯅ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯐ꯭ꯔꯤꯖꯇ ꯊꯝꯗꯣꯏꯁꯦ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯉꯁꯥꯏꯒꯤ ꯊꯥꯎꯗꯣ ꯑꯩꯅ ꯉꯁꯥꯏ ꯈꯨꯝꯖꯤꯜꯂꯨꯔꯤꯗꯨꯗꯤ ꯍꯥꯅꯤꯅ ꯈꯨꯝꯖꯤꯜꯂꯨꯕꯅꯦꯕ ꯑꯗꯨꯅ ꯏꯪꯊꯍꯜꯂ ꯃꯇꯨꯡꯗ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯐ꯭ꯔꯤꯖꯇ ꯊꯝꯃꯒ ꯑꯩꯈꯣꯏ ꯆꯥꯔꯝꯗꯥꯏꯗ ꯂꯧꯊꯣꯛꯑꯒ ꯈꯔ ꯈꯔ ꯂꯧꯊꯣꯛꯑꯒ ꯑꯗꯨꯝ ꯆꯥꯕ ꯌꯥꯔꯦ ꯂꯣꯏꯔꯦ ꯎ ꯃꯣꯔꯣꯛꯀꯤ ꯄꯤꯀꯜ